Jiribam gi tongan Lambising Sembinaba Kayarak Haijarabashu Tabidabadagi Meeyam ngasidagi miyamna wakat mifam pangthokpa hokre. Uchathol lamlong kaithel da pangthokpa wakat mifam aduda UPC Uchathol MCH Harinagal YLL Lamlen Kul amadi MBC Mahai Kul gi miyamna tholaktuna wakat mifam aduda saruk yakhi. Jiribam District ki Deputy Commissioner Malem nganba chenglegi khutangda waka cherol amasu Works Minister Govindas Konthokzam da pisan khrei waka cherol aduda marwaina National Highway 37 dagi Vidyanagar Harinagar Lamlen Kulamadi Uchathol fauruga chatliba lambi asi yamna fattana leidiba asi atuba matamda Sembidabadi hena kan bakhongjang changchingani haina palli wakan mifam aduda saruk yakiba Uchathol Maira Paibi Luchingbi ex councillor PH Montessori na phongdokibada National Highway 37 dagi fauruga chatliba Uchathol Harinagar nong khajitang chuba matamda chatpa yadre nungsa sargana ufulna pumamam lei lambi asi fauruga helipad district hospital sports complex amadi mahai masing tamliba mahairoi sing school chatpada khudong chada mamayoknare maramaduna lambi asi Sembinaba lengakta Haijarabashu asi fauba mideng changbidana leidi masi jiri miyam gi laibak thibani hauzik fauba lengaki maikedi chap chaba paukhum amata piraktabana wakat mifam ase pangthokpani makhata ba khongjang kya amasu chathana aba usinadaba tawbigano athuba matamda lambi sembiyo amadi local MLA ming khaktagira haiba play card sing paiki